उख्रुलगी लिचान पुलिस स्टेशन कोनबा रौदई टीएम कसोम विलेज मपादा नोंगमद चंगदब याद्रब पोलम पुब गारी सिंगदा एम्बुस चथकिबदु खुलाई निंथीना पाइबा कुकी मिलिटेंट सिंगना चथबनी हाइना मणिपुर पुलिस की माइकेदगी थमलकली ngarang thawdo adugi matangda police na thadorkba report amugi matungina Manipur police Central Reserve Police Force CRPF BSF amudi RAF yawba apunba security force na gari ge convoy adu ngak senduna yangang pokbidagi ukrul tamna lakibani ukrul tamna lakpagi lambida palejang singdagi mafum aduda hanadagi position semduna lairaba kuki militant sing aduna atat akam laitana nongmai kaptharakibani kuki militant sing attack aduda West Bengal gi Hooghly district tagi Nitish Kumar kauba masagi chahi 53 suraba truck driver adu nongmai maruna panbadagi mafum adumaktada sikibani loinana attack aduda Litan police station na personnel ama Litan police station gi personnel ama sokibani hairi thawdogasi thokraba matungda chenaba sing fanabagi damakta security force na thibu humbagi thabak chathabaga loinana area domination gi thabak su chathari hairi